ꯑꯍꯥꯟꯕꯗ ꯃꯄꯥꯟꯂꯝꯒꯤ ꯄꯥꯎ ꯃꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯈꯛꯇꯪ ꯍꯥꯟꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯃꯤꯑꯣꯏ 9ꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 94ꯅ ꯍꯥꯏꯔꯤꯕ ꯇꯦꯔꯤꯕꯜ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯔꯃꯗꯟꯒꯤ ꯎꯝꯔꯥꯍ ꯚꯤꯖꯤꯇꯔꯗ ꯍꯥꯏꯔꯤꯕ ꯃꯗꯤꯅꯥꯗꯒꯤꯅ ꯃꯦꯀꯥ ꯐꯥꯎꯕ ꯇ꯭ꯔꯥꯚꯦꯂꯤꯡ ꯇꯧꯕꯗ ꯍꯥꯏꯔꯤꯕ ꯇꯦꯔꯤꯕꯜ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯇꯦꯔꯤꯕꯜ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯗ ꯃꯤꯑꯣꯏ 9ꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏ 94ꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯒ ꯃꯌꯥꯝꯗ ꯄꯤꯖꯒꯦ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯗ꯭ꯔꯦꯟ ꯐꯨꯟꯖꯤꯟꯈꯤꯕꯅ ꯂꯝꯌꯥꯏꯗ ꯏꯆꯥꯎ ꯊꯣꯛꯂꯛꯄꯗꯒꯤ MLAꯅ ꯀꯣꯊꯣꯛꯇꯨꯅ ꯁꯤꯊꯣꯛꯈ꯭ꯔꯦ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡꯅ ꯗ꯭ꯔꯦꯟ ꯐꯨꯖꯤꯟꯈꯤꯕꯗꯒꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯇꯨꯔꯦꯜꯒꯨꯝ ꯏꯁꯤꯡ ꯆꯠꯂꯛꯄꯗꯒꯤ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯗ꯭ꯔꯦꯟ ꯁꯦꯡꯗꯣꯛꯇꯨꯅ ꯂꯝꯌꯥꯏꯗ ꯊꯨꯝꯂꯝꯕ ꯏꯁꯤꯡ ꯁꯤꯊꯈ꯭ꯔꯦ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯒꯤ ꯆꯥꯁꯠ ꯑꯦꯚꯤꯅ꯭ꯌꯨꯒꯤ ꯂꯝꯕꯤ ꯅꯥꯀꯜꯗ ꯂꯩꯕ ꯗ꯭ꯔꯦꯟꯁꯤꯡ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡꯅ ꯐꯨꯟꯖꯤꯟꯈꯤꯕꯗꯒꯤ ꯂꯝꯌꯥꯏꯗ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ MLA TH ꯑꯔꯨꯟ ꯀꯨꯃꯥꯔꯅ JCB ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯂꯥꯗ ꯐꯨꯟꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯐꯠꯇ ꯍꯥꯎꯗꯤ ꯀꯣꯊꯣꯛꯇꯨꯅ ꯂꯝꯕꯤꯗ ꯊꯨꯝꯖꯤꯜꯂꯤꯕ ꯏꯁꯤꯡ ꯊꯟꯈꯤ ꯂꯣꯏꯅꯅ ꯅꯣꯡꯃꯩꯕꯨꯡ ꯔꯥꯖꯕꯥꯔꯤꯗ ꯂꯩꯕ RDS ꯁ꯭ꯀꯨꯜꯒꯤ ꯐꯦꯟꯁꯤꯡ ꯇꯧꯗꯨꯅ ꯂꯩꯕꯅ ꯃꯤꯌꯥꯝꯅ ꯐꯠꯇ ꯍꯥꯎꯗꯤ ꯂꯪꯁꯤꯟꯕꯅ ꯃꯅꯝ ꯅꯝꯊꯤꯕꯅ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯍꯩꯖꯤꯟꯗꯨꯅ ꯐꯨꯝꯖꯤꯟꯈꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯩꯔꯤꯕ ꯏꯔꯝ ꯅꯥꯂꯥꯁꯤꯡ ꯐꯦꯜ ꯑꯣꯏꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡ ꯈꯖꯤꯛꯇꯪ ꯇꯥꯕꯗ ꯂꯝꯕꯤ ꯑꯁꯤꯗ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯃꯁꯤ ꯀꯣꯛꯅꯅꯕ ꯏꯔꯝ ꯅꯥꯂꯥ ꯁꯦꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯃꯌꯥꯝꯅꯁꯨ ꯏꯔꯝ ꯅꯥꯂꯥ ꯂꯨ ꯅꯥꯟꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥ ꯈꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯐꯨꯟꯖꯤꯟꯕ ꯐꯠꯇ ꯍꯥꯎꯗꯤ ꯂꯪꯁꯤꯟꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯦꯁꯤꯅ ꯆꯟꯈꯤꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯒꯣꯜꯅ PSGꯕꯨ ꯂꯤꯛ ꯇꯥꯏꯇꯜ ꯂꯧꯍꯟꯈ꯭ꯔꯦ ꯕꯔꯁꯗꯦꯁ ꯄ꯭ꯔꯤꯟꯁꯦꯁ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯈꯤꯕ PSG ꯑꯃꯗꯤ RC ꯂꯦꯟꯁꯀꯤ ꯂꯤꯛ ꯑꯃꯒꯤ ꯃꯦꯆꯇ ꯑꯔꯖꯦꯟꯇꯤꯅꯥꯒꯤ ꯁ꯭ꯇꯥꯔ ꯐꯣꯔꯋꯥꯔꯗ ꯁꯥꯟꯅꯔꯣꯏ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯅ ꯑꯔꯥꯞꯄ ꯗꯤꯁꯇꯦꯟꯁꯇꯒꯤ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯗꯨꯅ ꯆꯟꯈꯤꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯒꯣꯜꯅ PSGꯕꯨ ꯄꯨꯋꯥꯔꯤ ꯑꯣꯏꯔꯕ ꯂꯤꯛ ꯇꯥꯏꯇꯜ ꯂꯧꯍꯟꯈ꯭ꯔꯦ ꯒꯦꯝ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯍꯥꯐꯀꯤ ꯃꯤꯅꯤꯠ 69 ꯆꯠꯄ ꯃꯇꯝꯗ ꯕ꯭ꯔꯥꯖꯤꯜꯒꯤ ꯐꯣꯔꯋꯥꯔꯗ ꯁꯥꯟꯅꯔꯣꯏ ꯅꯦꯃꯥꯔꯅ ꯈꯥꯏꯔꯛꯈꯤꯕ ꯕꯣꯜ ꯑꯃ ꯃꯦꯁꯤꯅ ꯀꯥꯎꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯤꯠ ꯇꯆ ꯑꯃ ꯂꯧꯔꯕ ꯃꯇꯨꯡ ꯕꯣꯛꯁꯀꯤ ꯃꯄꯥꯟꯗꯒꯤ ꯅꯦꯠꯀꯤ ꯇꯣꯞ ꯀꯣꯔꯅꯔꯗ ꯀꯥꯎꯗꯨꯅ ꯇꯥꯏꯇꯜ ꯂꯧꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯁꯛ ꯊꯣꯛꯂꯕ ꯒꯣꯜ ꯑꯗꯨ ꯆꯟꯈꯤꯕꯅꯤ PSGꯒꯤ 34ꯔꯛ ꯁꯨꯕ ꯑꯣꯏꯅ ꯁꯥꯟꯅꯈꯤꯕ ꯒꯦꯝ ꯑꯗꯨꯗ RC ꯂꯦꯟꯁꯀꯤ ꯁ꯭ꯇ꯭ꯔꯥꯏꯀꯔ ꯁꯤꯖꯤꯟꯅ ꯒꯦꯝꯒꯤ ꯃꯤꯅꯤꯠ 49 ꯆꯠꯄꯗ ꯆꯟꯈꯤꯕ ꯒꯣꯜꯅ ꯇꯤꯝ ꯑꯅꯤ ꯑꯁꯤꯒꯤ ꯄꯥꯟꯖꯟ ꯑꯃꯃꯝ ꯑꯣꯏꯍꯟꯗꯨꯅ ꯒꯣꯜ ꯆꯞ ꯃꯥꯟꯅꯅ ꯂꯩꯖꯔꯕꯁꯨ PSGꯒꯤ ꯑꯣꯏꯅꯗꯤ ꯂꯤꯛ ꯇꯥꯏꯇꯜ ꯂꯧꯅꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯣꯏꯟꯠ ꯑꯗꯨꯗꯤ ꯐꯪꯕ ꯉꯝꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯁꯤꯖꯟꯗ PSGꯅ ꯂꯤꯂꯤꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯈꯤꯕꯒ ꯂꯣꯏꯅꯅ ꯂꯤꯛ ꯇꯥꯏꯇꯜ ꯂꯧꯕꯒꯤ ꯂꯝꯖꯦꯜ ꯃꯥꯏꯊꯤꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯍꯧꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯇꯤꯛ ꯆꯥꯗꯕ BC ꯂꯧꯊꯣꯛꯅꯕ ꯌꯨꯅꯤꯌꯟ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯑꯃꯁꯣ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ MTUꯒꯤ ꯅꯤꯌꯝ ꯂꯥꯟꯅ ꯍꯥꯞꯆꯤꯟꯈꯤꯕ ꯗꯣꯛꯇꯔ ꯕꯥꯕꯦꯁꯣꯔ ꯇꯣꯡꯕ꯭ꯔꯝ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯅꯕ ꯌꯨꯅꯤꯌꯟ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯏꯗꯨꯀꯦꯁꯟꯒꯤ ꯊꯧꯗꯥꯡꯁꯨ ꯄꯨꯔꯤꯕ R.K. ꯔꯟꯖꯟ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤꯗꯁꯨ ꯃꯥꯟꯅꯕ ꯀꯣꯄꯤꯁꯤꯡ ꯌꯧꯍꯟꯗꯨꯅ MTUꯒꯤ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯝꯁꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ KS ꯑꯌꯨꯕ ꯁꯥꯍꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯇꯦꯛꯅꯤꯀꯦꯜ ꯏꯗꯨꯀꯦꯁꯟ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯟꯅꯅꯕ ꯑꯃꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯒ꯭ꯂꯣꯕꯦꯜꯂꯤ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯊꯥꯛ ꯌꯧꯅ ꯄꯨꯈꯠꯄꯗ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯁ꯭ꯀꯤꯜ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯀꯦꯔꯤꯌꯔ ꯑꯃꯃꯝ ꯁꯦꯝꯖꯅꯤꯡꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯕꯨ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯈꯤꯗꯕ ꯃꯤꯑꯣꯏ ꯑꯃꯕꯨ BC ꯑꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯃꯃꯤ ꯁꯥꯃꯟꯅꯅꯕ ꯍꯣꯠꯅꯔꯦ ꯃꯁꯥꯒꯤ ꯇꯝꯁꯤꯜꯂꯨꯕ ꯃꯍꯩ ꯃꯁꯤꯡꯒ ꯆꯥꯟꯅꯕ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯍꯩ ꯅꯤꯡꯊꯤꯅ
tamsin hawbagi kudong sab mapung fana phangalabadi asoba awon ma thuba matamgi manungda lamdam masida chu sungsoi sudana laklagani haina miyamna thajaba thamlibani adubo matik sadaba BC amaniam lana hapsin giba sina technical university asibu fagi tahanana bonare M2U gi anisuba BC oina governor laganisana sarspon kiba doctor Babesur asi kanglon chumna hapkiba miwe mo oikide haibasi amsona lebak miyamna thamjakre dubo authority gi mekedi gi ngasi phawba sengdo worol am phawba thamdaba sina Dr. Babesur kankhana bo hona bada laktuna bo khutbu am sawna leidi haibasi mayek singhale haina su phongdoraki lebak khunai amagi younglen maru oiribi education sector amadi academic institution singna kanaguma singna laktuna ba mongda favoritism amadi nepotism the yumpham thonduna arana hui satharapa matamna lebak miyam amadi mahairoi khunaina kaidongai desu tumina kak yengduna leithokpa ngamde lebak ama khunai ama himai chumpham oigadoriba awangba mahaikol oiriba MTU gumba human resource ki hub oigadaba mafam asida aranba thoksil fong sathaba yanpham thokpara haibsi lebak miyamna nainaminaba mathau tari haina pausna su phongdorakli Loisilakpoina to papamana Zelensky na ports amadi America gi miyamda tawbimal khangbu utkre Ukraine gi president Volodymyr Zelensky na United States ki maka phammana ba Joe Biden bu yum thangna ba Russia na satrakpa lana maramoiduna hawkiba February 13 digi hauna lan gi sathing nanglakli ba Ukraine da mating pangnab gi damag USD millions 800 ki oiba military aids form da inaunoba package ma lakthokiba ga mari leinana Thagatpa phongdokpaga loinana tawbimal khangbutkre Zelensky na tweet tawduna thadorapa warol amada Russians aggression ki America sathariba lana sida Ukraine gi miyambu mateng pangbada lusingliba sigidama aihakna ports the presidents of the United States amadi America gi miyamna tawbimal khangbu sari US na panglakhiba mateng asi mamangna amukta oikhidriba mongna ngasidi yamna mathau tare haki Aikogi democracy amadi freedom defenders singi punsi busu kanbire loinana Ukraine ingta pa amuk hanjil halakpada aikoi bu hena nakshina pushin bire haina Zelensky na makata na phungtuki maki wapam masi Biden is European nation asigidama khwaidigi noba package adu lauthokraba matung matam ikhan kanadana phungdokibane Pentagon gi mekedi gi thokiba warol matung ina hairiba package aduda samaga yankhaiga manga mm how witzer humdragani thoi yauna amor vehicle humdragani thoi ammunition la amaga lising nifugari loinana Ukraine mathau tabasung mayek singna khangdokna ba United States Air Force na semgatpa Phoenix Ghost koba technical drone samaga kun hena yauri masig matakta Democrat asina makata na Russia gi mayokta lokhalakpa action na US port singda Russian da affiliate toba ship singi mathakta athingba masu lakthokibaga loinana US Treasury asi Ukraine gidama salary sing pension amadi service phanganbaga loinana ehenba USD millions songa hapkatle hairi hena pausin makatana phongdorakli adu hojikoina di mya paus matang ase dusinjarage masum pathoksa gi dusogi plan ki yaros mem na pigani do mem mano no i pausing mem update pijarake and thank you